Arambai News Guwahati da Manipuri Pao tabiri basing bu ihan handu makta da chingangbam Suzitrani na khurumjari. Housing asigi samlappa mariba Pao sing lobirase. Ngasi Assam da thonglakiba Congress ki Senapati Rahul Gandhi na Sibsagar gi boarding lampakta Mikhal gi lanbaw lauraduna BJP lenga ki mathakta landakre. Sarwanan gi lenga gasidi remote control da chatpani India se hamdo hamare do naran tobani haiki baga loinana ka gi mayokta Congress ki phirep ngasi su hongdri haiki. Assam की चामी सिंगना नोंगदा खुसुमन लुपा चामगा हुंपुतरेट फंगी अदुगा गुजरात की ललोनबा सिंगना चा बगान सिंग असि पानरी हायदुना गुजराती सिंगना पानबगी वाफमसु महाकना पुखतखि आसाम अमदी मिजोरम ngमखैदा उंखनबा ngasi नुमित मंगानी सुजिलखले हाइलाकांदी की कचुरतलदा ngमखैगी मियामना मिजोरम तमना चंगबा इसिंग लंबी ट्रेन लंबी अमदी गाड़ी लंबी न चिंगबप नमक थिंगजिंदुना थमले अदुबो आसाम की युम खया मिजोरम पुलिस ना कंसिंदुना थमखिबा दुसो हौजिक फावबदा हंदोरक्ट्री प्राइम मिनिस्टर नरेंद्र मोदी लागलिबा फेब्रुवारी तांग कुनिथोइदा आसाम दा अमुकसु लाखदौरी माजुली अमसुंग सिला पथारदा पांगथोकदबा मियांगी मिफमसिंगदा सरुक यागनी मिफम अमददी मसामक चतुना सरुक यागनी अदुगा अमदना वर्चुअली ओइना सरुक यागनी हाइरी निंगसिंग याई कुइपो ऑयल कंपनी की एम्प्लॉय नि फाखिबदुगी मतांगदा अल्फाना मखोइबु थादोकनबगिदमक लुपा करोड़ कुन की रेंसम पिरकननबा फेब्रुवारी तांग 13 फाउबगी मतम थारखि नत्रबदे फत्तनुंगदा थोलकपदा मदुगी दाई लेंगाकना लौगदबनी हाइरखि अदुबो अल्टीमेटम पिरखिबा फेब्रुवारी तांग 13 ते हंगचितने ngasi फाउबदा लेंगाकी नत्रगा कंपनी की माइकेदगी फाखिबा मियोय अनि असिबु थादोकहनबगी थौरांग तोरकपा उबा फंगद्री ngasi all Manipuri Muslim Mera Paibi Sangstagi Mifam Ama Singerbon Mamang Lekai Singerbon GP Ward number 3 ta pangthokre Mifam ase All Assam Manipuri Mera Paibi Coordination Committee ki President Ima Aruna Leimana preside tawki Ima Aruna SBB amasung Jubeda Begum su daista famki Mifam asina khananai naraba matung Sultan Nisana President amasung Rukia Begum na Secretary oiduna All Manipuri Muslim Mera Paibi Sangstagi Singerbon Mamang Lekai Branch Committee amasemki Thoromasida Jubeda Begum amasung Ima Arunana akhanaba wangang loising oina wangangki All Assam Manipuri Artists Association gi chahi gi mifam lagliba February tang 13 amasung 13 Bihutoli Field Notun Bazar Hozaida pangthoklagani Thoromasida Manipuri miyamna saruk yabiranaba association asigi maikidagi haizarakli ngase Barak Museum and Library Bon Tarapur Kasar Assamna Museum asigi sanglenda Huirem Madan Mohan Singhana Laikidabada Awaba Fongdokre. Awaba Fongdokpagi Thoramasida Museum ki Vice President Dr. Satyavati, Professor Mutum Babaton, Bhajan Sen, President Sonai Mandal BJP, Guru Pukrambam Dhanajit, Guru Rajkumar Surjit Amadi, Naurim Chunilal Chingbana, Daista Famki. School Yozawiram Huirem Madan Mohan na Hinglingeda, Research Toduna, Larikaya Pongbiramba, Yauna, Mahakna Toramba Tabak Thoram Singh Amadi Pangkiba, Upadhina Chingba Kayagi Matangda Paladuna, Tagatnaki. Minute Ama, Wangang dana Leptuna, Awaba Fongdoki Hainesu, Museum Asigi Director, Haurongbam Razmanina Tadorokpa Chirol Amana, Pongdorakli. Ngasinung Lakipur Kendragi Manung Chana Kaptanpurgi, Burmamda. Manipuri Welfare Society Kaptanpurgi President Lukram Biram Mongol na mifama puoiduna leita lairiba singi mafamda PI chalaba pirol sing lemna yanthokre Lubasigi advisor Paramananda Mishra Thongnawjam Ton Mithailal Ravidas amadi Society ki General Secretary Ningombam Ranjit su Thoromasida saruk yakhi ngase Hozai Gita Mandir Sanglenda Ima Imoinu Private Limited ki mifam ama Hozai Khungang singi miyam galoina na pangthokre Lubasigi Director Longzam Babasna Yauna, Marketing Manager H. Loya Taba, Technical Manager Ngangbam Binoy Su Saruk Yaraduna Pangthoki Pamipamasi, Advocate Y. Nayan Singna, Preside Tauki. Assam Manipuri Women Association ki President Chaubihan Devi, Secretary Nayan Lay Amasung, Hozai Manipuri Handloom Association ki President Lion Lakpam Ongbi, Tombi Devina, Wafam Kya Thamki. Hozai Rampurgi TH Basantana companies na puthokpa puthok sing thamnanabagidamak office amasu kudol tamki hairi All Lanka Manipuri Inter Club ke President Khumumayum Arun Singh ngarang ahing pung 12 makhai muktabada ikhang khanghodana laikhidre President asina laikhidabada lupki piral tangkai chingthaduna thamoi sokna awaba phongdokpaga loidana ikai khumnabasu utkhi laikhidraba Arun Nagaland Police ki thabak tawrame
स्पोर्ट्स की लमदा मरोइना फुटबॉल बॉक्सिंग दा थवाई यावजबा मियोइने मरमदुना महाकपु मियामना बॉक्सर हाइरगसु हेना खंगनरिबने ओजा असिना लेखिदबसे लमदम असिगी मेनगमद्रबा अवार्ड पामा ओइदुना अदुमक लेहौरगनी हाइना लुपकी जनरल सेक्रेटरी कामदेव सिंह ना थादोरकपा चिरोल अमना फोंदोरकले ngase maifa general headquarter gi general body gi mifam ama maifa gi office rongpur da pangthokre loop ki vice president thangjam brozen singh na mifam apu oiduna pangthokiba mifam asida handak maifa gi president seram herazit na pham thadoki bagi matang da yamna makup na khana nainaraba matung maifa gi president oina hoje vice president oriba thangjam brozen bo session inglisingani kunma thoi kulhumdoi gi president oina pham puhanba haina warep laukre माइफाना मणिपुरी इमालोन की दमक जंगसिलिब खोंजंग असिना आसाम लेंगाक का वारी सानखिब दुगी मतुंगिना मतम खरा लेंगाक न करी तोरकपगे हाइबदु गाइजबने करिगुंबा मणिपुरी लोन बो आसाम लेंगाक की एसोसिएट ऑफिशियल लैंग्वेज ओइना लौसिन बिद्रगदी अखोगी खोंजंग मखा ताना जंगसिन खिगनी हाइनसु वारेप लौखी मिफम लोरब मतुंग सेराम हेराजिन फोंदोखिबदा पॉलिटिकल पार्टी अमदा यावरुबदगी माइफागी प्रेसिडेंट की फमसी थादोकपने अदुमकपो माइफाना मियामगी दमक याइफब थबक कयामरुम तौरखिगनी हाइबगी थाजबसु थमजरी लोइनना मियामनसु माइफाबु सौगतपियु हाइजखी मणिपुरी खुनाई की दमक राजनीति की खुथांगदा थबक तौरक पंगमननबा होनगनी हाइनसु हेराजितना मखाताखी मिफमसिदा माइफागी सेक्रेटरी जनरल सोराम थोइबा सिंह इंगुदम रंजित अमदी इंद्रमणि नचिंगबसु सरुक्याखी इरमदा मियामगी अपुनबा खोरजैलुप इमाखोल इम्फाल न सिंदुना ngasi wahingbam ramen na iba saireng लाइरिक फंगलब्रा असेंगबा नारान याई मणिपुर प्रेस क्लब की हॉल दा फोंखरे थोरमसिदा मणिपुरी लैंग्वेज एडवाइजरी बोर्ड की कन्वेनर एन किरण कुमार ना चीफ गेस्ट डॉक्टर आर के गुणचंद्र ना प्रेसिडेंट अमसुंग प्रोफेसर आई के शांतिबलाना गेस्ट ऑफ ऑनर ओइना सरुक्याखी थोरमसिदा सकनाइरबा अइबा आरामबम करमजीत राजेंद्र ओक्रम खुराइजम निमाइचरण अमसुंग डॉक्टर चंद्रसु सरुक्याखी ngase BJP Sagolban Mandalamadi Social Upliftment Cell BJP Manipur Pradesh na punna sen langduna BJP Sagolban Mandal gi office ta anirak suboina Sagolban Kendra gi ward number 9 gi miyamda Bharat Lengakna amadi Manipur Lengakna pakhaliba scheme sing ase Sagolban miyamda yohanabagi matangda mifam ama phamkhre mifam asida Dr KH Loken Singh ex MLA Sagolban AC spokesperson Manipur BJP Pradesh Dr H Ruhi Kanta Sharma President BJP Sagolban Mandal S Nongpok Nganba Convener Social Upliftment Cell BJP Manipur Pradesh amadi P Devla Devi Maibam Corporator Ward number 9 Sagolban AC na sarukyakhi मिफम असिदा वार्ड नंबर 9 की बेनिफिशियरी ओइबा याबा प्रजा सिंगदा मखोई मखोई की चानब स्कीम सिंगदा अप्लाई तोरकनबा फॉर्म पीबा हौख्रे ngarang imphal da phongba nungtigi pauche pognafam amasung people's chronicle gi office da bomb lamsilamba adu press media da aki khang thokan babo yaningdaba phongdoktuna ngasi manipur da e pau gi thabak leptuna thodogasibu condemn tawkibaga loinana all manipur working journalists union amasung editors guild manipur na sinduna kaisampat leimazam leikai community hall da wakat mifam phamkhre Lubani asigi luchingba kyasu yauna chathaki ba wakat mifam asida Manipur Human Rights Commission gi acting chairman advocate Khaidem Mani amasung Patsoi Kendra gi MLA AK Mirabai su sarukyakhi Khaidem Mani na Arambai Paumi da haiki democracy chatpa leibakta mari suba yumbini haina launariba pung kunmari miyam gi seva tawriba press media bo aki akhang thokaliba thong ase thamoi sokna ninda tawi masi press ki ningtamba freedom of speech da chauna singnabane masina maram oiraga e pau phongdaba amasung sandoktabana manipur miyam gi nungtigi e pau phangjananabagi human right adubusu matpire haina nungaitaba phongdorakhi wakat miphamasi Bisnupur bazar da so apunba nupilup amasung all Bisnupur district working journalists union na punna sinduna pangthokhi panbayai manipur gi MP amasung ningthau leisemba sanau jawbuna so thogdogasigi mathakta kanna condemn torokhibaga loinana asigumba pangdabagi thong asi amukhanna chathabiroidabani state asigi santi pamba mipum khudimakna asigumba hingsagi thong asi condemn togodabani hairakli Indian Journalists Union IJU na so bomna landarakhibagi thong asi kanna condemn torokre IJU gi President amasung Press Council of India gi hanagi member Gitartha Pathak amasung International Federation of Journalists IFJ gi Vice President amasung Secretary General Savina Indrajitna Media Housing amasung State asigi journalist singi mathakta asumna yamnamak toina attack torokpa sida pendaba phongdorakre
IGU gi luchingba state lengakpu asigumba bomna landabagi thong asigi mathakta thigumba chathabiduna mara leibasingda matik chaba cherak pinanabagi dabi torokhibaga loinana state asigi journalist amasung media housingda safety amadi security lehannabasu haijarakli ngasi oinam kendra gi manungda leiba CPI gi district office ta phamkiba oinam local council CPI gi mifamna ngarang poknafam office ta bong thamlambagi thodog asi chumdaba thong amani haina so warep lawkhre democracy gi makhong mari gi manungda ama wariba media housing da atamnana khut thabiroidabani haina appeal toba warep amaso lawki ngasi gi mifam asida comrade khangembam chawbana mifam mapu loinana party gi state Assistant Secretary Comrade M. Joy Kumar Amadi, Comrade K. Bimol, District Secretary Su Saruk Yaki, Loinana, Lomi Singi Oina, Akan Bawarip Amasu Lauraduna, Taubul, Ngai Kong, Kaino, Oinam, Amadi, Ireng Bamna Chingba Kul Singasi, Low Singu Bamasung in Kol Koibda, Maming Labor Kul Singni, Adubo, Ising Pangdabana, Lobuki Low Pari Chakaya Mangduna Leribasi, Kokhan Binabasu, Kana Takshilakli. ngasi MS Machu electric vehicles ki showroom ama hangdokre hangdokpagi thoramasida education amasung fisheries minister Sorok Khaibam Rajen na chief guest Lukram Nabuki sourcing retired IAS na president amasung AC Jayanta BJP spokesperson na special guest M Nimai Singh na chief manager SBI Imphal branch na guest of honor oiki Akham Langol na thoramasigi welcome address piki IT gi technology matik chana yauriba amadi petrol leibagi awaba yaudraba electric vehicle miyamda phanganbibagi machu EV bu thagatnarakli Arunachal Pradesh ki mina sakhang bidraba hero Major Ranglengnau Bob Khathing bu mamai thangdadi ngasi ikai khomnab utkre Tawang bu Arunachal Pradesh ki manung chalhanduna Indian Union gi makhada pushilakpada maroiba thodang lokhiba misakni Major Khathing Simla Convention English ngamaga chamapan taramari gi matung inna ahan boina English ngamaga chamapan yangkhai mathoida tawangda administrative post linkhatlamba Major Khathingi Ningsing Museum ngasi urep uyung tamkhre Tharomasiga iroinana Arunachal Pradesh ki khwaidigi wangba civilian award Arunachal Ratna piduna asengba hero asibu ikai khumnakhi Arunachal ki Governor Potharaba Brigadier BD Mishra, Meghalaya ki CM Conrad Sangma, Union Minister Kiren Rijiju, Amadi, Chief of Defence Staff General Bipin Rawat, Loinana, Atay dignitary kayasu Thoromasida Saruk Yaki. Panbayay Thoromasida Major Khathingi Machanupa Ahan, John S.R. Khathing, retired IRS officer Yauna, Imungi Myoy Singsu Saruk Yaki. Panbayay Matamadugi Northeast Frontier Agency NEFA aduga hojikna Arunachal Pradesh ki Assistant Political Officer amoina Matamadugi Assam Governor Jairam Das Daulat Ramgi mideng makhada English ngamaga chamapan yangkhai gi anganba sarukta tawangbu Indian Union gi manungda pusilaknabagi damak kiningai oiraba khongjang ama mahakna luchingduna changsinki Khathing amasung ma ki loinaba singna tawangda thunglaba matung mafam asigi miyoi sigi mideng chingsinnaba hotnaraduna Tibetan administration gi kahenba tax na maramoiduna mafam asigi Monpa community na khudongthiba kaya mayoknariba du uba fangki mafam asigi miyam damhakna hamna mak haisingna India gi democracy gi masak takpaga loinana India na kaidongai su makhoi gi matakta maram chadaba tax loroi habagi thajaba piki Asumna Khathing na tawangda ihan hana India gi machu ahumgi phiral yungkhibaga loinana bumla so India gi saruk ama oihanki Panbayay Major Khathing Manipur gi Ukhrul dagine mahagasi India gi ambassador oikiba ihan hanba Manipur machani Meghalaya lengak na Vietnam gi Hai An Silk Village amasong Assam gi Swal Kusigumna state asigi Riboy district ki manung chana Red Nongtula makhada Umden Dionbo state asigi ahanba Eri Silk Village sing oina laukthokre full time active hisabina chada humbura hena leba khungang ani asi state asigi agriculture gi epicenter ni haina su laukthokre Silk Village haina laukthokiba sina capacity building da mateng pangbaga loinana women empowerment tasu chauna kanaba piragani Nagaland ki chahi tara tarukta ngariba all-rounder Khaivitso Kensena BCCI na laukhthokiba Vivo IPL Innisingani Kunmathoi player auction list yaukiba India gi khwaidigi naha oiriba sanaroi oikre Innisingani mari gi March ta pokhiba Kense mathang tha March ta chahi tara thret sugadoribani
Phambam Lilagi lamda maming leraba Banyan Repertory Theatre na Manipur khongchetta lakhiba Tripura gi saknaribi social activist amadi aibi takhelei matingbang loop ki secretary Khoishna Mongbi Birola amadi VP L Pratima Sarmabu ngasi haraute yamna okre Lubasigi chairman Soriba Hanigi DIPR director Megha Chandra Kongbamna mayai tangbal logduna famkiba Ningthem Pukri mapan leiba Lubasigi office ta pangthokiba thoramda khudol pot kya tamduna taram okay Secretary L. Tikendra conduct over Thoromasida, Theatre Director Pazaton Chanu, Asangba Communications ki Director AC Netrajit, Theatre Artist Thangzam Sana Jauba, Rameshwar Amasung, KH Ravindranath Chingba, Banyangi Luploi Singh, Saruk Yaki. Kala, Sahitya Amadi Theatre Gilamda, Tripura Amasung Manipur gi marakta lainariba, Nungshiraba Imari Adubo, Wangang Loisingna, Sandok Napanki. National Highway Singi Mathakta Lariba Fee Plaza Singi Land Namak Hayang Ahing Nongyai Fast Tech Land Oina Lautok Lagani. Masi case Zinadana Digital Mod ki Kutang the P Tianaba Loinana Ngai Badamatam Manghandanaba Amadi Fee Plaza Singi Kutanga Upon Bayaudana Chatok Sin Tongnabagi Baikalakpa Akanaba Torang Amani. Ngasi Prime Minister Narendra Modi na BJP gi Mission South Puraduna Tamil Nadu amsung Kerala da chatkre. Assembly Mikhal Pangthukadoriba Tamil Nadu da Prime Minister Narendra Modi na Chennai Metro Extension Project amasung Railway Electrification su hangdokhi. Matam sangna dagi dabi tawduna lakhiba Devendra Kulkas Group approve tawkhre. Myanmar da leptana protest sangchiliba sigi marakta military lengakna mifami pun tawba ngamba amasung atayatay action lawkhatnabagi sakti kaya ama pishaladuna wakat khongjang sing control tongnabagi thorang kaya paikhalakre. Military lengakna sakti changyang utpagaloinana lambi singda armor vehicle sing koithau thoduna chatki nakalamaramda American Embassy na makogi miyoi sing yumda changduna leinanaba advisory amasu thokre aroibada ngasigi tentak pamariba pau khara Kerala gi CM Bijayanna state asida ka chanhaloi haikre Uttarakhand gi tamthiraba thodokta sibagi masing nipuhumdoi sukre Srinagar bus station da KG Taret Muki ID Pankre. India da Hozik Pau da Miyoi Lak Marfunithoi COVID vaccine Kapkre. Indian rest worker ahum Tokyo Olympic ki qualify oikre. Japan da ngarang Taret Dasmik ama magnitude ta yuhar hakre. Japan lengak na US pharmaceutical company Pfizer na saba COVID vaccine officially approved tokre. Vaccine asigi sodani chayol ahum kana halaga chahi taraturgam summasigi mathaki miyoi singda kaplagani amadi Donald Trump anisuba impeachment trial da maral leite haikre Trump namasimak maki khongjang haurabani lauthokre ngasigi na Arambai news Guwahati da Manipuri Pao sandok chaba matang sa loisin jabaga loinana